Yumkhaibam Hakim Alina Echaona Aawaba Nganglaba Singda Tengbang Potlam Sing Yenthokhre Handaki Echaona Maram Oiduna Aawaba Nganglaba Khetrigao Part 2 gi Praja Singda Social Worker Yumkhaibam Hakim Alina Nongmada Changba Potlam Singa Loinana Sel gi Oiba Tengbang Sing Mahaki Maikaidagi Yenthokhre Thambalkhong Water Reservoir Madrasa Halimya Khergao Sabal Laikai Usmania Masjid Kaikhu Maning Laikai Kaikhu Muslim Makha Laikai Camp na Chingba Mafam Singa Sida Lairiba Miyoi Singi Yumthong Singda Chatuna Social Worker Asina ngamjaba thakta miyamgidamak Tengbang Potlam Sing Yenthokhibani Ningsingba yai Yumkhaibam Hakim Ali social worker asina Khetria Wanglaikai gi ising pathorakhiba mafam asigi ising thingnaba hotnariba asida seloina lupa lishing tara KIYC gi VP Irshad Hussein gi kuthangda kutsinaduna ising thingnaba hotnariba aduda mateng pangkhiba laikre Tengbang Potlam asi Yenthokpaga mari leinana Yumkhaibam Hakim Ali na hai ichau haiba asi natural disaster amani masida awaba taraba praja sing asida ngamjaba thakta mahaki maikaidagi mateng tawjabani masi makha tana chathakigani miyamgidamakta mateng tawba haibasi afaba thabak amani Hakimna makha tana hai ichau asigi khutong chaba lawraga miyoi kharana politics tawba asi tawbiganu niyom chumna amakpa amata yaudana miyamda mateng tawbiyu haiki